Mga punsipa isilinaw maya tanok chiri maya musise ayuk ci sangan na loiram ne pawana aduga nung chu base tabak di inkol yun na di tabak siyang parak tare adu nga saya ayuk se ay se chakcha drin mamang hay tare ko adu samaroi ki makong adu kamen makong se napi ke kakar singam bane adu nga sige matel je tay natte oksha matong nge sal machami yaure adu ki Murok met pa ay tayo macam kang nangawagi ay tayo ko tabang makata na mo tawag na balay sa tuosi
hauba hautaba mapuna tamba saksara ma sathwe khasi satar ga ti tawning ma thabak ti mayam ne hingon se khoi gi mamang jahi hauki ba sahi ma tara se kalenda adai nungju thada pochai thade paradu hanak se alna trial makak tawge kana pochai je thabi thai adagi hawai rasma thai adagi champut hawai thai adagi khamen barma se ga je hanak thai pa baga adagi samaroi ling thopa khotok mamang ga tawgi ba hai tare aduna no magi thabak se khara tek tek tawraga baradu taroi da mapum de heng nong se ta salakpa taba matam di yoroka dore ai di akoi me last week June July de di nong ta ga dawni adu khara ngan he ta gi ba khor ki ba leibe se aduni mayam si haraga sakto ba matung na hakwa tharni adu thau maka ta nong tau jaga doine si haraga mayam su toru khudi mang mai pakpo section na satpiu mai pakpo ibiu si haraga mayam dai kaina ba thang laujage mayam na aduga mayam da ina hajening base khoi gi mukbang haraga sumaina kai tari yamna chaba dumakti ai ngamjade yumgi chamninjang thongba aduga yumda hai tare ne hadi langkhatlaga imaga bawaga hadi akoi humna chaba nomugi mathel hai tare ko atum sajara ke mayamna kai tare chahningba laiba mathel laiba taraga sungamna comment dum drop down tawbiramo si haraga mayam de kaina ba thang lausage mayam punamak efaba ominarsi takachai